Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Lok Sabha Mikhalgi ahum suba tangkaki Mikhalgi matam nakshilakpaga loinana Rajniti dol singna vote khombagi thabak kham thengna kale. Lok Sabha Mikhalgi manga suba tangkaki mirepche singi scrutiny ngasi pangthokli. Senior Women's National Football Championship ta ngasi Manipur ga Sikkim ga nungthil pung 3 da sanaragani amasung Brazil ki kha thangba lamdam Rio Grande da khanghauduna ichau thorokpada myoi 53 laikhidare humbudra marina thiba khangdari. Lok Sabha Mikhalgi ahum suba tangkaki Mikhalgi matam nakshilakpaga loinana tongan-tonganba Rajniti dol singna vote khombagi thabak kham thengna kale. Rajniti dol singi luchingba singna miyamgi meeting, rally amasung road show na singba pangthoktuna voter singi pungling chingsinnaba honari. Tangkak asigi Mikhal tha sigi tareta rajya 10 amasung union territory 10 gi Lok Sabha kendra marputra humdoida vote thadanagani. BJP ki makok thongba luchingba amasung Pradhan Mantri Narendra Modi na Jharkhand amasung Bihar da ngasi pangthokadaba Mikhal gi rally singda saruk yagani. Bahujan Samaj Party ki President Mayawati su Agra da miyang gi meeting amada saruk yagani. Gujarat su Lok Sabha Mikhal gi vote khombi gi thabak kham thengna kale. BJP luchingba amasung Griha Mantri Amit Shah, Congress luchingbi Priyanka Gandhi Bhadra, Aam Aadmi Party ki luchingba Bhagwat Man ngasi Rajya du da pangthokpa Mikhal gi campaign da saruk yagani. Maragasida Taranipan suba Lok Sabha Mikhalgi ahum suba tangkaki vote thadagadaba miyoi masing yamna thon ningbagi pandamda Election Commission na Madhya Pradesh ki tongan ba loop singa khusamnaduna thorang kaya lokhale. Chhattisgarh da su tha sigi tareta pangthokodoriba Mikhal asida miyam hupna thoroktuna vote thadahanaba Rajya Sarkar na lokhatpa yaba thorang sing lokhale. Miyam akiba letana masa gi vote thadaba ngamhanaba sarkar na thorang kaya paikhatle. Manga suba tangkaki mirepse singi scrutiny ngasi pangthokle. Ngarang mirepse pisinbagi aroiba numitni mirepse lokthokpagi aroiba matam lakliba ningthaukaba numit phawbani. Tangkakasida rajya 3 amasung union territory anigi Lok Sabha kendra nifu mapanda Mikhal tha sigi kunda pangthokkani. Amaromda Odisha Vidhan Sabha Mikhal gi anishuba tangkaki mirepse singi scrutiny su ngasi pangthokle. Malim gi tongan baleba kunmanga gi Election Management Body ki miyoi humbudra mangana saba mihut kangbu ama hauzi leibagas da pangthokliba Lok Sabha Mikhal asida yengba lakli. Security Force na Rajya sigi tongan ba jila singi mafam singda thibu humbugi thabak leptana chathari. Manipur Police ki paun hai Kangpokpi jila gi manung chanba Nakhujam khulda thibu humgi thabak chathabada khuchukulai kaya phagatpa ngamle. Magazine yauba carbine machine gun ama 9mm pistol ani HE 36 hand grenade ani gram chamngarom lumba IED ama amasung nungmaru 33 phagatle. Amaromda National Highway ani Imphal Dimapur lambida nongmada changda yadraba polam puba gari humbudra mathoi security gi akanba sexual thaurangi marakta Imphal yorakre. Nai Delhi da pangthokliba 33 suba Habitat Film Festival da Manipuri film Joseph ki macha utkadauri. Film asi Haubum Pawan Kumar na direction pibani. Film asida Tangkhul gi saknairaba folk singer Padmasri Guru Ruben Masangban maruiba role lori. Film asi tha sigi mapan gi nungthil pung 3 da utkani. Ningsingba yai Manipur film Joseph ki macha asi China da pangthokiba kunmanga suba sangai International Film Festival, Kerala da pangthokiba International Film Festival da su utkre. Kolkata da pangthokiba International Film Festival da su Special Jury Mention Award phangkre. Ngarang dagi haukiba 33 shuba Habitat Film Festival asida malimgi tongan ba lon kun tarit ki feature film nipu documentary film tara utkani. Festival asi tha sigi tarada rushingani. Imphal East ki Sinam khulda laiba Tandan School gi mahiroi singna Sinam Upper Primary School gi akoibada uchara sing thakre. Thaurang asi hauzi Rajya sida akoibagi phibamda ahongba kaya lakpadagi thengnariba awaba singdagi kharada oiraba suk ngakthoknabagi pandamda pangthokpani. Tabiriba pawasi Akaswani Imphal dagini. Kolkata da chathariba Kunipan suba Rasmata Jijabai Trophy Senior Women's National Football Championship lisingani kun marigi ngasi Manipur gi anishuba match Sikkim ga nungthil pung 3 da sanagani.
Manipur ki team captain Ngangom Bala Devi na oiri ningsing bayai All India Football Federation AIFF Center of Excellence Ground da sanakiba match amada Manipur na Jharkhand bu Panjal Tarit Sino da thoikibani. Championship asida punna team tarani thoina group ani khaidoktuna lamba taunari. Group A da Delhi, Chandigarh, Punjab, Railways, Tamil Nadu amasung Nongchu Bengal yauri. Group B dana Manipur, Haryana, Jharkhand, Sikkim, Odisha amasung Maharashtra yauri. Championship asigi semi-final tha sigi tara humdoi da sanagani aduga final tha sigi tara manga da sanagani. Tournament asida Manipur na kunmang athoirak champion oiba ngamkhre. Rashtrapati Draupadi Murmu numit mangani gi khongsatta ngasi Himachal Pradesh chatkani. Srimati Draupadi Murmu na hayeng Sarbrada Chatuna Mapamadugi Pibam Yingsingani Matangi Numita Kangra Jila de Laiba Central University Dharmasalagi Convocation Thorumda Saruk Yagani Loinana Simlagi Maming Leraba Gaiti Theatre da Tha Sigi Tareta Pangthokadaba Kala Sanskriti gi Thorumda su Rashtrapati Draupadi Murmu Saruk Yagani Maki Kongsat Asigi Damak Police Personnel Lisingama Henbana Ngakselgi Akanba Cheksul Thorang Lokhatli National Eligibility Cum Entrance Test NEET की परीक्षा हयेंग United Arab Emirates की सेंटर अहुम द पांगथोक लगनी हाइरी परीक्षा असिदा UAE द लेबा महिरोय लिसिंगनी चनी हेना सरुक यागनी केंद्र न मपालेबाग सिंग द तिलौ थादोपगी अथिंग थमलंबा अदु ngasiदगी लौथोखरे फॉरेन ट्रेड की डायरेक्टर जनरल न थोकपा चिरोल अमदा हाई ऑर्डर असि खुदतिगी चनबा हौरे मेट्रिक टन अमदा यामद्रबदा डॉलर 150 की ममलदा तिलौ असि मपालम द थादोकनी Mamang Thada Kendrana, Bangladesh, United Arab Emirates, Bhutan, Bhavan, Mauritius amasung Sri Lanka hariba leibak taruk asikaktada tilho metric ton lising marhudra mapan hena thadokoi ayaba piki. Mamang sahigi November da Kerala Police Special Operation Group SOG Commando da may kapsing thawdok malinana ina CPI Mawiski Kedar Marigi mata charges thangakre Kerala ki Wayana lagi thala pujada thokiba thawdok aduga marinana ina Kochi de leba special court da charges adu thangakibani charges ta yauri CPI Mawiski Kedar Marigi manunda anidi hanana harabani atopa aniduna nanthuna senkibani Brazil ki khatamba lamdam Rio Grande da khangdana ichau thoropada myoi kuntra tare humbutra mari hena thiba khangdri ichau sina maram oiduna myoi lishin kulhundoi hena mayum thadokduna saphagada mafamsingda hongdongkre handagi ichau sina hobisa hi marpo sida khwaidigi hena yamna sughanba oiri panbayabadi sahi manungda handagi asin marirak shuba ichau thokpani mamam sahi July, September, amasu November dasu ishi chau padagi myoi humputra mangaro leikdare hausiksu leibabasida ichau phibam luna leirei mafam kharada turelsing imai kudong thingai thakmata cheli Indian Premier League ki match amada ngasi Royal Challengers Bangalore amasung Gujarat Titans na numidang pung 3:30 da Bengaluru gi Chinnaswamy Stadium da sanaragani ngarang Kolkata ki Eden Gardens sanaki match amada Kolkata Knight Riders na Mumbai Indians pu run kun mari maiti pikre aroibada maruiba pau amuk hana Lok Sabha mikhal gi ahum suba tangkang ki mikhal gi matam nakshilak loinana rajniti do singna vote kombagi thabak khamtheng kale Lok Sabha mikhal gi mga suba tangkang ki mirep chesing scrutiny ngasi pangthokli Senior Women's National Football Championship ta ngasi Manipur ga Sikkim ga thung mari da sanaragani amasung Brazil ki khathangba lamdam Rio Grande da khangdona ichau thoropda myoi kuntra tare humbutra mari thiba khangri pau loijare